ꯍꯥꯏꯇꯥꯔꯦ ꯀꯥꯏꯅꯕꯒꯤ ꯃꯇꯥꯡꯗ ꯃꯣꯏꯅꯤ ꯌꯨꯝ ꯄꯥꯟꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯍꯥꯏ 2021 22ꯗ ꯄꯥꯟꯕꯅꯤ ꯍꯥꯏ ꯑꯗꯨꯒ ꯆꯍꯤ ꯑꯃꯅꯤ ꯐꯥꯗꯕꯤꯗ ꯈꯠꯅ ꯆꯩꯅꯗ ꯃꯣꯏꯅꯤꯃꯛ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯌꯥꯎꯅꯗꯕꯗꯒꯤ ꯃꯣꯏꯅꯤ ꯃꯁꯥꯃꯛꯅ ꯗꯥꯏꯚꯣꯔꯁ ꯇꯧꯅꯕꯅꯤ ꯍꯥꯏꯕꯀꯣ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯄꯤꯕ ꯑꯗꯨꯒ ꯑꯆꯨꯝꯕ ꯊꯤꯕꯁꯤ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯑꯃꯗ ꯂꯩꯔꯒꯗꯤ ꯄ꯭ꯂꯦꯠꯐꯣꯝꯗ ꯑꯩꯈꯣꯏ ꯑꯁꯤ ꯊꯤꯒꯠꯄ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯐꯖꯅ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯑꯉꯥꯡꯗꯣ ꯃꯥꯏ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯅ ꯄꯣꯝꯕꯗꯣ ꯑꯗꯨ ꯃꯌꯥꯝꯕꯩ ꯃꯆꯥꯅꯤ ꯍꯥꯏꯔꯦ ꯑꯗꯨꯅ ꯃꯣꯏꯅꯤꯒꯤ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯃ ꯐꯣꯇꯣꯗꯨꯁꯨ ꯃꯣꯏꯅ ꯗꯤꯂꯦꯠ ꯇꯧꯅꯈ꯭ꯔꯦ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨꯅꯤ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯀꯣꯡꯒꯥꯏ ꯑꯃ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯌꯥꯝ ꯂꯩ ꯑꯩ ꯏꯁꯥꯅ ꯐꯥꯎꯗ ꯐꯖꯅ ꯀꯣꯟꯇꯦꯛꯇ ꯃꯌꯥꯝ ꯐꯪꯉꯦ ꯍꯥꯏꯗꯤ ꯃꯆꯥ ꯍꯨꯟꯗꯣꯛꯑꯝꯃꯒ ꯃꯆꯥꯒꯤ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯁꯨ ꯂꯩꯇꯕ ꯑꯗꯨꯏ ꯃꯊꯛꯇ ꯑꯉꯥꯡ ꯃꯆꯥꯗꯨꯁꯨ ꯍꯨꯟꯗꯣꯛꯑꯒ ꯑꯇꯣꯞꯄꯗꯨꯁꯨ ꯃꯄꯨꯔꯣꯏꯕꯁꯨ ꯂꯩꯇꯕ ꯌꯦꯡꯕꯤꯌꯨꯅꯦ ꯑꯉꯥꯡꯗꯣ ꯀꯅꯥꯅ ꯌꯦꯡꯍꯧꯗꯣꯏꯅꯣꯅꯦ ꯑꯗꯨꯃꯥꯏꯅꯁꯨ ꯀꯣꯡꯒꯥꯏ ꯑꯃ ꯊꯦꯡꯅꯩꯀꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯌꯥꯝ ꯄꯨꯇꯤꯅꯥꯎꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯉꯔꯥꯡ ꯅꯍꯥꯟ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃ ꯍꯥꯞꯀꯠꯄꯗꯣ ꯑꯗꯨ ꯚꯤꯗꯤꯑꯣꯗꯣ ꯑꯩ ꯗꯤꯂꯦꯠ ꯇꯧꯈ꯭ꯔꯦ ꯃꯔꯝꯗꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯀꯨꯞꯅ ꯈꯪꯉ ꯃꯇꯨꯡꯗ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛꯀ ꯅꯧꯅ ꯁꯦꯝꯖꯔꯛꯄꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯦ ꯄꯨꯔꯥ ꯌꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯍꯥꯏꯗꯤ ꯈꯔ ꯀꯨꯞꯅ ꯊꯤꯒꯠꯂꯒ ꯈꯪꯗꯁꯦ ꯐꯠꯂꯝ ꯈꯪꯗ꯭ꯔꯕ ꯃꯤꯁꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯍꯦꯛꯇ ꯈꯟꯅꯈꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯀꯨꯞꯅ ꯊꯤꯕꯗ ꯍꯧꯖꯤꯛꯀꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯣꯁꯇꯣ ꯑꯗꯨꯗꯩꯗꯨꯒ ꯃꯥꯒꯤ ꯑꯦꯛꯁ ꯍꯁꯕꯦꯟꯅ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯌꯨꯀꯣ ꯃꯃꯤꯠꯇꯩ ꯃꯄꯤ ꯇꯥꯍꯟꯒꯅꯨ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯃꯥꯏ ꯅꯨꯄꯤꯗꯣ ꯂꯨꯍꯣꯡꯁꯨ ꯂꯨꯍꯣꯡꯗ꯭ꯔꯤ ꯍꯥꯏ ꯌꯨꯝꯁꯨ ꯄꯥꯟꯗ꯭ꯔꯤ ꯍꯥꯏ ꯃꯥꯒꯤ ꯈꯪꯅꯖꯕ ꯅꯨꯄꯥ ꯑꯃꯈꯛꯀꯀꯣ ꯈꯪꯅꯕ ꯐ꯭ꯔꯦꯟꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯋꯥꯠꯑꯦꯚꯔ ꯑꯗꯣ ꯑꯩꯈꯣꯏ ꯃꯊꯧ ꯇꯥꯗꯦꯅ ꯈꯜꯂꯦ ꯃꯣꯏꯅꯤ ꯅꯝꯃꯤꯟꯅꯕꯒꯤ ꯐꯣꯇꯣꯗꯣ ꯑꯗꯨꯗꯩꯗꯨꯒ ꯃꯥꯒꯤ ꯑꯦꯛꯁ ꯍꯁꯕꯦꯟꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯀꯩꯅꯣ ꯇꯧꯕꯅꯤ ꯍꯥꯏꯕ ꯄꯣꯁ ꯇꯧꯕꯅꯤ ꯍꯥꯏꯕ ꯑꯗꯨꯒ ꯃꯥꯒꯤꯁꯨ ꯄꯣꯁꯈꯩꯗꯣ ꯂꯣꯏ ꯗꯤꯂꯦꯠ ꯇꯧꯈ꯭ꯔꯦ ꯃꯔꯝꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯍꯥꯏꯁꯤꯗꯤ ꯂꯨꯕꯅꯤꯅ ꯃꯌꯥꯝꯅ ꯄꯣꯠꯇꯣ ꯅꯨꯄꯤꯗꯨꯗ ꯂꯣꯏꯅ ꯇꯥꯏꯅꯔꯛꯄꯗꯒꯤꯗꯤ ꯄꯣꯠꯁꯦ ꯈꯪꯉꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯣꯏ ꯑꯅꯤꯁꯦ ꯗꯥꯏꯚꯣꯔꯁꯁꯨ ꯑꯣꯏꯅꯔꯦ ꯑꯗꯨꯒ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟ ꯂꯣꯏꯅꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯀꯥꯏꯅꯕꯒꯤ ꯃꯇꯥꯡꯗ ꯃꯣꯏꯅꯤ ꯌꯨꯝ ꯄꯥꯟꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯍꯥꯏ 2021 22ꯗ ꯄꯥꯟꯕꯅꯤ ꯍꯥꯏ ꯑꯗꯨꯒ ꯆꯍꯤ ꯑꯃꯅꯤ ꯐꯥꯗꯕꯤꯗ ꯈꯠꯅ ꯆꯩꯅꯗ ꯃꯣꯏꯅꯤꯃꯛ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯌꯥꯎꯅꯗꯕꯗꯒꯤ ꯃꯣꯏꯅꯤ ꯃꯁꯥꯃꯛꯅ ꯗꯥꯏꯚꯣꯔꯁ ꯇꯧꯅꯕꯅꯤ ꯍꯥꯏꯕꯀꯣ ꯑꯗꯨꯑꯣꯏꯗꯤ ꯆꯍꯤ ꯑꯃꯅꯤꯗ ꯀꯃꯥꯏꯅ ꯑꯉꯥꯡ ꯑꯗꯨꯁꯨ ꯌꯥꯝ ꯆꯥꯎꯗꯣꯏꯅꯣꯀꯣ ꯑꯉꯥꯡ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯗꯤ ꯄꯣꯁ ꯊꯥꯒꯠꯂꯤꯕ ꯍꯧꯖꯤꯛꯀꯤ ꯃꯥꯏ ꯃꯄꯨꯔꯣꯏꯕꯗꯨꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝꯕꯁꯤꯡꯒꯤ ꯃꯆꯥꯅꯤ ꯍꯥꯏ ꯑꯗꯨꯅ ꯄꯣꯠꯁꯦ ꯆꯨꯝꯊꯣꯛꯄ ꯑꯃꯁꯨ ꯆꯪꯉꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯁꯇꯔ ꯑꯩꯈꯣꯏꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯒ ꯃꯌꯥꯝꯅ ꯁꯤꯌꯥꯔ ꯇꯧꯔꯛꯄꯗ ꯐꯪꯕꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕ ꯎꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯃꯦꯁꯦꯖ ꯄꯤꯕꯗꯣ ꯏꯊꯧꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯄꯤꯔꯨꯕꯅꯤ ꯕꯠ ꯐꯣꯜꯁ ꯑꯩꯈꯣꯏꯗ ꯐꯣꯜꯁ ꯃꯦꯁꯦꯖ ꯑꯗꯨꯒ ꯐꯣꯜꯁ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯠꯁꯤꯒ ꯊꯥꯒꯠꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯃꯊꯛꯇ ꯈꯪꯗꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯗꯨꯅ ꯁꯤꯁꯇꯔꯁꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯑꯗꯨꯒ ꯕ꯭ꯔꯗꯔꯕꯨꯁꯨ ꯍꯧꯖꯤꯛꯀꯤ ꯃꯥꯏ ꯃꯄꯨꯔꯣꯏꯕꯕꯨꯁꯨ ꯃꯣꯏꯅ ꯑꯗꯨꯒꯤ ꯏꯟꯇꯔꯅꯦꯠꯇ ꯑꯗꯨꯃꯥꯏꯅ ꯇꯧꯕꯩ ꯃꯇꯥꯡꯗꯁꯨ ꯊꯅꯥꯗ ꯆꯠꯇꯅ ꯃꯣꯏ ꯂꯣꯏꯅꯃꯛ ꯑꯦꯒ꯭ꯔꯤꯃꯦꯟ ꯇꯧꯅꯔꯒ ꯑꯗꯨꯃꯥꯏꯅ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯔꯣꯏꯅ ꯍꯥꯏꯈ꯭ꯔꯦ ꯍꯥꯏ ꯑꯗꯨꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨꯒ ꯃꯈꯥ ꯇꯥꯅ ꯀꯥꯟꯅꯗꯦ ꯍꯥꯏꯅ ꯈꯜꯂꯦ ꯇꯣ ꯃꯣꯏꯅꯤꯅ ꯌꯥꯅꯤꯡꯗꯅ ꯃꯁꯥ ꯃꯁꯥꯅ ꯗꯥꯏꯚꯣꯔꯁ ꯇꯧꯅꯕꯅꯤ ꯍꯥꯏꯔꯦꯀꯣ ꯑꯗꯨ ꯑꯩꯅ ꯀꯨꯞꯅ ꯍꯨꯠꯅ ꯈꯪꯉꯤꯁꯦ ꯑꯇꯩ ꯀꯔꯤꯝꯇꯩ ꯅꯠꯇꯦ ꯃꯣꯏ ꯐꯦꯃꯤꯂꯤꯒꯤ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯎꯔꯦ ꯐꯥꯎꯅꯔ ꯃꯇꯨꯡꯗ ꯀꯨꯞꯅ ꯄꯣꯠꯁꯦ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃ ꯍꯥꯞꯄꯛꯄꯅꯤ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯄꯤꯕ ꯑꯗꯨꯒ ꯑꯆꯨꯝꯕ ꯊꯤꯕꯁꯤ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯑꯃꯗ ꯂꯩꯔꯒꯗꯤ ꯄ꯭ꯂꯦꯠꯐꯣꯝꯗ ꯑꯩꯈꯣꯏ ꯑꯁꯤ ꯊꯤꯒꯠꯄ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯐꯖꯅ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯑꯗꯨꯅ ꯑꯩꯅ ꯚꯤꯗꯤꯑꯣꯗꯣ ꯈꯨꯗꯛꯇ ꯑꯗꯨꯝ ꯗꯤꯂꯦꯠ ꯇꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯉꯥꯡꯗꯣ ꯃꯥꯏ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯅ ꯄꯣꯝꯕꯗꯣ ꯑꯗꯨ ꯃꯌꯥꯝꯕꯩ ꯃꯆꯥꯅꯤ ꯍꯥꯏꯔꯦ ꯑꯗꯨꯅ ꯃꯣꯏꯅꯤꯒꯤ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯃ ꯐꯣꯇꯣꯗꯨꯁꯨ ꯃꯣꯏꯅ ꯗꯤꯂꯦꯠ ꯇꯧꯅꯈ꯭ꯔꯦ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯊꯅꯥ ꯌꯧꯅꯔꯦ ꯍꯥꯏ ꯄꯣꯠꯇꯣ ꯚꯥꯏꯔꯦꯜ ꯑꯣꯏꯔꯕꯅꯤꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯍꯥꯏꯁꯤꯗꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯃꯌꯥꯝ ꯍꯧꯖꯤꯛꯀꯥꯟ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯦ ꯃꯤꯈꯩꯁꯤꯅ ꯇꯧꯔꯤꯁꯦ ꯚꯥꯏꯔꯦꯜ ꯆꯠꯅꯕ ꯊꯥꯒꯠꯂꯛ ꯑꯣꯏꯗꯕ ꯄꯥꯠꯂꯒ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯑꯗꯨꯅ ꯄꯣꯠꯁꯦ ꯑꯆꯨꯝꯕ ꯊꯤꯔꯒ ꯊꯥꯒꯠꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯔꯤ ꯃꯈꯣꯡ ꯁꯦꯡꯅ ꯍꯦꯛ ꯈꯪꯉꯒ ꯊꯥꯒꯠꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣꯝꯃ ꯀꯣꯟꯇꯦꯟ ꯃꯊꯛꯇ ꯑꯩꯅ ꯁꯤꯌꯥꯔ ꯇꯧꯕꯤꯔꯒꯗꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯨꯝꯅ ꯑꯁꯦꯡꯕꯗ ꯈꯪꯗꯣꯛ ꯑꯃꯇꯪ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯁꯨ ꯀꯨꯞꯅ ꯍꯦꯛ ꯊꯤꯒꯠꯆꯒꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯍꯥꯏꯗꯤ ꯂꯥꯟꯅ ꯂꯧꯅꯈꯤꯗꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯁꯤꯁꯇꯔ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯐꯠꯇꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕꯤꯗꯕ ꯑꯗꯨꯒ ꯃꯥꯕꯨ ꯉꯥꯡꯕꯤꯗꯕ ꯍꯥꯏꯇꯥꯔꯦꯀꯣ
से मोई पर्सनल चॉइस नि मोई नि लेमिनरमे खाइनरे होय सी होइदि किसु काइदे को अंगांग सु याउदि हारे अदुना अंगांग दि मयाम बगी ओरमे अखोइना नुंगाइतना अंगांग दुगी खल्लुरगा अखोइना निंगोन दु हुंथाना ngang बदो अदु अखोइगी नुंगाइतना हाइदि अरामनि हाइतार बिकॉज अंगांग याउदे मोगिगो अदुनि हाइना समाइना कोगाय मा याउदब नते मयाम लै आई साना फाउदा फजना कांटेक्ट दा मयाम फांगे हाइदि मचा होंदोमगा मचागी मिनुंग याउदब अदुगो मपा मपुरोबसु लैतब अदुइ मक अंगांग मचा दु होंदोगा अतोबदु सुम पाम मपुरोबसु लैतब यंगबुने अंगांग कराने यंगदोइनोने अदुमाइन कोगाय मा थेंगनै को अदुगुमबदो यम नुंगाइते अदुमाइन तौबदो तौबिगनो हाइना हाइनिंगी अंगांग दु खल्लगा खोय हिंसी हिंमिनसी हाइना हाइनिंगी हाइदि अफब वखन खनसी अदुगा हाइदि अंगांग अदुमाइन होंदोक पिरोइसी अंगांग सिंगी फ्यूचर की खल्लगा अदुगा तुंगे जेनरेशन की खल्लगा अफब वखन खल्लगा अफब खोंगांग मिनसे हाइनिंगी सेरे मैम ngang na ni video do aina delete tawgiba aduga aina ngang bada akoina khangudabado hojik si video jene khangamane ne khalle so masa live masa na enjoy tawna nuai hingbiba aduga somaina mi mai mamda akoina khangdana ge haidi mai mapuro ne jo thagalam pado adu hojik thangalaro hai adu tawbidaba because social media diga mi huna gardi mi se adu main taw gardi mi wonda jo aidi depression चलप याउदोइनि आइना सुजक दगदगदे एवंदा कतो कान तबग मिने पांगांगा दिको अदन अदुगुंदो त होनिंगदे हानिंगे सिरि म्याम मिचम जम वीडियो ने आइना क्लैरिफिकेशन तौ थोरकने हरांग नहान की केस तो मददै दुगा मखोइ अंगांग अमते याउदे सही मनि भादिङाइ दना खानारगा खाइना गरे सो पोचे अतुप अतुप कतो कानो न चना की बेदम त नाइना को सेंगदोरपने सिरि म्याम मसे वीडियो मसे मता लोसिनजरगे अदुगा मथाइ वीडियो दम थेंगना सिंगा सिगि बाय बाय लौजरगे म्याम